Matamado, aina, Thamoi nungsijaba, nupa amana, aibu hundokpiramaga, atopa koikibagi, yamna wana leba matamne. Numise, aigi imanabi ichana, aingonda, magi khangnaba nupado, ma unaba lakani, ma mathanda thokpa talle, aingonda, amta thokminarusena, phone tawraga harae. Matamduda ai nupasi, kainakibagi, isada, keningba, aduga miraktiningba faudaba, matamne. Ai isanda hai, Isan, ay sapatale, nang mi ama horaga, chatlagera habada, mana asamna harae. Yare bema, nang na oirodaba, midugi wakansum, kalagalay. Nang pamdrena, atopa mayanga, sakraba midugi, nang na warido. Nungaina, nang laytoo, mata na nuparo, nasakso, tibasunate. Ima baba naso, nang bu, kasu alhambasunate. Nasinanauso, ani kaktani, aduso, nupi na tomta, nang natawge habatabagta. Ima babana adum yadaw leire natte nangbu kasilaitaba nupadugidamak sum khansilaga leirege hairo nasa soknaba haina isana ngonda haire isanse wangamsu kya koide masage oina khara dongdong ngangale maso aina nupasiga kainabada wabado maso khange inkalapa matam nauzaribi thamosida nungsiba kainabagi misak phongbada aina kyam waki mipum khudimana sahaine ahanba nungsinabase kainagale thunagande adubo kainaba mikupta wadi yamna wabane habado asambane ai ma kainabada yamna wake ahin kya kapsake itana hingbada kanadre khanduna sige haina khalakpa mikupsu kyane sak saba yade miraktiningba phaude isada nokningba keningba aingotamta phaude pusise pungloi loirabagum itanda khansake nami ado aidi tasengna satningdrabani adubu isana namnana puraga satle akhoi thongandagi khara salaga ine amana phamba hotel amalai sa pakora bora yole mafamse isangi nupa una phamni isalde nupa amakhasu koide harapa kuding pangkoide koi adubu aidi isagi oina aibu nungsibiba aigi damakta punsi supa lepigedaba nupado adutani pamsaba ngahak lebaga moisu lae mamanaba ora male moi ani lae moi yorapaga sanaba singdo lauraga saba hore adu aidi wakhanse inung nungaitre sumaina punbasi uraga aiga maga hana noktana asapoka samina khibado adu manusing aina tumina waga ngangdabi kaimta sadana samasto somparaga lebiduda isalgi khangnaba nupadugi mamanabuduna aingondi yanga hare abe sarodana kedorage manabudi agi min khangmanate abe haina adum kauribane nasano aitrabo nang kaimte sadrabadina nofetaraga aingonda hare masidega aiso sage kashto de haraga adum sai asamna sabaloraba matung moisu sakrai adugadi numisigi numidangi sak sage ne toba matamsida ai phone lae phone siso baba khangandabida lona paibane aduna aigi phone sa vibration thamaga pukta yepsile aduna vibration ngangpada phone lae habase khangmane matamduda phone ama lakpase aiga hana khangnaba nupadu oiramgadra haiduna aduma khalle ai imada saktu we haramaga hagotlaga aigi kada sange matamduda imana kanala hawe nangbu sakse khara sa khone aina phone lawthoga phone taraibado kananu yuma matamda number khangdaba ma oramki ai maduda taseng thawai nunga khide aina hana nushinaba nupase kamaina kana kibage habado myamda sa haijage nupase ga aigase aina dukanda potlebe tholopa matamda nupasina mamanaba amaga aina potlege daba dukansida lerambadagi nupasina engonda ai phone number sa piyo natradi yumphau inanina engonda habadagi aisho ahanba nupase ubada Thamoida pamsaba khoidaba habdo oirure ai managa yumphau sangne habduda pakhatana agi number so dum pikre ai hana agi phone paramde imagi phone aina nupaduda piramiba number do imagi ne masidagi nupasiga aiga khangna khibane maga igese ahambada imagi phone dagi wari sum sanai adubu nungaitabadagi imada haraga imadagi pisa lauraga baba khangandabi aina phone se lona lekhibane
ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯆꯍꯤ 1 ꯃꯈꯥꯏ ꯈꯔ ꯍꯦꯟꯅ ꯈꯪꯅꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯕꯗ ꯃꯥꯕꯨ ꯀꯧꯔꯒ ꯄꯤ꯫ ꯃꯥꯁꯨ ꯑꯗꯨꯝ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯊꯥꯎ ꯍꯥꯜꯂꯣꯅ ꯄꯩꯁꯥ ꯐꯥꯎꯕ ꯄꯤꯕ ꯌꯥꯎꯋꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯤꯒ ꯃꯇꯦꯛ ꯑꯃ ꯁꯥꯎꯅꯕꯗꯒꯤ ꯃꯇꯝ ꯈꯔ ꯑꯩꯒ ꯈꯪꯅꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯩꯒ ꯃꯥꯒ ꯆꯍꯤ 1 ꯃꯈꯥꯏ ꯍꯦꯟꯅ ꯈꯪꯅꯔꯤꯕꯁꯤꯁꯨ ꯑꯩꯅ ꯑꯌꯥꯝꯕ ꯐꯣꯟ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯨ ꯃꯥꯒ ꯑꯩꯒ ꯈꯪꯅꯕ ꯅꯧꯔꯤꯀꯥꯟ ꯃꯇꯝꯗ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯗ ꯄꯤꯊꯣꯛꯑꯒ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯍꯜꯂꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯀꯥꯏꯅꯈꯤꯕꯅꯤ꯫ ꯑꯩ ꯅꯝꯕꯔ ꯈꯪꯗꯕꯗꯣ ꯀꯅꯥꯅꯣ ꯍꯪꯒꯦꯅ ꯐꯣꯟ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯇꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯗꯅ ꯑꯗꯨꯝ ꯄꯥꯏꯈꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯏꯆꯟꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯣ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩ ꯃꯗꯨ ꯈꯪꯕꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯥꯎꯅꯤꯡꯉꯦ ꯏꯆꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯊꯣꯛꯄꯒꯤ꯫ ꯑꯗꯨꯕꯨ ꯏꯆꯟꯒꯤ ꯋꯥꯈꯟꯗꯅ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯕꯗꯤ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯀꯥꯏꯅꯕꯗꯣ ꯃꯗꯨꯒꯤ ꯑꯋꯥꯕꯁꯤ ꯈꯔ ꯐꯒꯅꯤ ꯈꯟꯕꯒꯤ ꯑꯣꯏꯔꯝꯃꯦ꯫ ꯏꯆꯟꯅ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕꯗ ꯇꯝꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒ ꯈꯪꯅꯒꯦ ꯄꯥꯎ ꯐꯥꯎꯅꯒꯦ ꯍꯥꯏꯕꯗꯒꯤ ꯄꯤꯕ ꯑꯣꯏꯔꯝꯃꯦ꯫ ꯁꯤꯁꯨ ꯏꯆꯟꯗ ꯑꯩꯅ ꯅꯝꯕꯔ ꯄꯤꯊꯣꯛꯑꯦꯅ ꯁꯥꯎꯔꯒ ꯍꯥꯏꯔꯨꯕꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 3 ꯍꯜꯂꯦ꯫ ꯃꯃꯤꯡꯅ ꯃꯅꯤ ꯀꯧꯋꯦ꯫ ꯃꯤꯡꯗꯤ ꯑꯁꯦꯡꯕ ꯅꯠꯆꯗꯦ꯫ ꯅꯨꯄꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯕꯅꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯗꯥꯃꯅꯤ ꯍꯥꯏꯅ ꯀꯧꯋꯦ꯫ ꯃꯥꯅ ꯁꯦꯅꯤꯌꯔ ꯑꯣꯏꯕꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯛꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯤ ꯃꯥꯅ ꯇꯧꯔꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯕꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯌꯥꯔꯦ꯫ ꯏꯕꯥꯅꯤ ꯈꯪꯅꯔꯦ ꯄꯥꯎ ꯑꯗꯨꯝ ꯇꯣꯏꯅ ꯐꯥꯎꯅꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯕꯨ ꯅꯣꯛꯍꯜꯂꯤ꯫ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯅꯪ ꯀꯩ ꯂꯝꯗ ꯆꯠꯅꯤꯡꯉꯦ ꯒꯥꯔꯗꯦꯟꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤꯔ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯜꯂꯦꯅ ꯌꯥꯗꯦ꯫ ꯃꯁꯤꯗꯒꯤ ꯏꯆꯟꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅꯒ ꯀꯣꯏꯕ ꯆꯠꯂꯦ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯁꯨꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈꯤ꯫ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯄꯨꯝꯅꯃꯛꯁꯦ ꯎꯔꯒ ꯈꯜꯂꯨꯔꯒ ꯑꯩ ꯃꯥꯕꯨ ꯍꯦꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯕ ꯃꯤꯀꯨꯞꯇ ꯅꯨꯡꯉꯥꯏꯅꯗꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯅ ꯈꯟꯖꯈꯤ ꯗꯥꯃꯅꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯗꯥꯃꯅꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯋꯥꯏ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ꯫ ꯃꯥꯅꯁꯨ ꯃꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯂꯤ꯫ ꯗꯥꯃꯅꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ 5ꯅꯤ ꯅꯨꯄꯥ 3 ꯅꯨꯄꯤ 2꯫ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯕꯕꯥꯁꯦ ꯌꯨ ꯊꯛꯑꯒ ꯀꯥꯔꯟ ꯇꯥꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯎꯔꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯕ ꯑꯗꯨꯒ ꯃꯃꯥꯗꯁꯨ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯕ ꯍꯧꯔꯒ ꯐꯨꯕ ꯆꯩꯕ ꯇꯣꯏꯅ ꯇꯧꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯗꯥꯃꯅꯤꯒ ꯃꯔꯛ ꯃꯔꯛꯇ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯕ ꯖꯥꯠꯅꯤ꯫ ꯃꯥ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦ꯫ ꯑꯩꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯦꯝꯃꯦ꯫ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯁꯨ ꯃꯥ ꯌꯥꯗꯦ꯫ ꯍꯟꯗꯛꯇꯤ ꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ ꯂꯪꯐꯩꯗꯅ ꯍꯥꯏ꯫ ꯃꯥꯅ ꯍꯥꯏꯔꯝꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯗꯨꯃ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯁꯨ ꯏꯕꯥꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯗ ꯑꯩꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯂꯩꯔꯒ ꯄꯤ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯄꯤꯒꯅꯤ꯫ ꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯒ ꯄꯨꯔꯛꯑꯒ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯆꯥꯄꯣꯠꯀ ꯂꯩꯔꯒ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ꯫ ꯈꯪꯗꯦ ꯃꯥꯒ ꯑꯩꯒ ꯑꯁꯨꯛ ꯊꯥꯖꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄꯁꯤ ꯆꯍꯤ 2 ꯍꯦꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯏꯆꯟꯗꯤ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯇꯣꯛꯅꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯃꯨꯛ ꯈꯪꯅꯈ꯭ꯔꯕꯅꯤ꯫ ꯗꯥꯃꯅꯤꯒꯤ ꯃꯃꯥꯟꯅꯕꯗꯣ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯁꯨ ꯑꯌꯥꯕꯤ ꯉꯥꯛꯇꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯉꯥꯏꯔꯤꯕꯣꯅ ꯄꯥꯎꯒ ꯐꯥꯎꯅꯩ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯕꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯗꯥꯃꯅꯤꯁꯦ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫
Hanadi ma yu thakte, surup thakte, nisa amata sade haba aisu khange. Adubu handakti ma maramakta yu dum thae. Aisu hanadi khangde. Somari chanabada hana normal matamga manadabagi aisu khangmane. Aina hangaso ma dum sengna thae na khome. Masidagi maga igase ngahak leitana saunaba. Masisu atagi oramdre. Mana aibu mangondagi lapthokinaba. Mabu pamdanaba haiduna tawbo orame. Aina mangonda mamangda haikre. Aidi nupana yulang thakba nisabu sasabase pamde haina. Adugi mana aina pamdabu khudimakse tawbo orame. Magi maong mataw noma nomagi honglee. Aina tawbo phone ningthi nungaina pairaktre. Karigumba pairagaso wari sananingdabagi mataw ulee. Masidege ai mase atopa nupi koiramani haiba wakhanda khalakhi. Aduna aiso mana hainadaba mataw ulakpasidagi ai mangondagi lapthoga haina su khalakpa yaudabas nate. Adubo aisu mabu nungsiruba kawbana mado ngamde. Aisu saunimbagi mayana mangonda phone tawdre. Numit mangani mukse pau sapap haunadre. Mana su tawrakte. Aina su tawrudre. Adubo kananadi nungagani. Karamba thamoina kauthopa ngamgani. Aina mangonda phone tawdribado aidi mabu kainarage toknarage habagi nate. Aina saure habado mabu khanganingubani. Adubu madi madugi khudong saba laukre. Ma aingonda phone tawraktre. Aigi laibakse onthokna thina talmangkre. Ai yamna waki kaya kapki. Ithandasu kyara khansaki. Aibu mana nungsidraba zatla. Ainadi moibu thamoi sengna nungsiruraga. Moinadi aibu thamoi sengna nungsiba amata oiramdre haina khansaki. Ai mana pau phorokadra khalaga wana ngaijabani. Adubu sum phoroktabadagi tarukni suba numita aina call tawe. Adubu magi number se off hairae. Masidagi aiso phare nangna aiga pau phona ningdradi aiso amuhana phawraroi khanki. Wakhan nungai mandabadagi ai ichanda punama wari sai. Maga hana khangnaramba nupaduda ma hangena habada aina hanguna haramaga aisu yumda aduma nungaitana lae. Adubu isandi aigi matawda nungaitabagi madi hanguraba zatni. Aigi manakta lae. Damanigi wari pumba engonda tamrakhi. Adubu isanna maga hana khangnaramba nupado maduda phone tawraga thina nganguraba zatni. Isanna noi damanina khaliba wakhandubu karino. Abedi aidongna panglanglangba pangkoiba tawba misu nate. Damanibu mana thamoi sengna nungsijaraga mana khali wakhansibu karino. Nate mana abebu pamdabagi maram amadi harambasu yai. Adusu natana kaino mana khalisena haiba matamda nupadunaso masu khangde magi wakhan ai amta khangdorake. Aduga noida hairakena nupasinaso damanigi manakta chatlubada khangaba zatni. Isalamo engonda laaga tamae. Matamduda aina isan nang kaidobagi hairino. Aibu pamdre nungsidrena lapthokraba miduda aigi wa amu pusiluradi aisa ikai khangdabi tawngambi mino oina ukhirodro. Aisu haisabagi wani thamoi nungdadi mabu nungsibagi mayaina aigi wakhanda magi mapautani taningibasi. Mana kaigino engondagi lapthokhribasi. Ai maga amutang wari sanaraga samthoknabadi tasengna pame. Adubu mado ifamda thokidre. Numito ai imagi fi sapamda phamaga imana fi sabado sum yenglaga lei. Matamsida imana aingonda hai. Ibema namuna sadu kaidorage. Nayangsu yamna kangsile. Sakto khara khara yam saraga. Inkhalapa matamgi thitha thanba phasabado nang udana tokido male. Numidangsu chara hekte hele. Numidang chara hembase yam phatabani. Napada horendi nangi chaning thakningba phaunaba pitame amta lero hakigena hai. Matamsida isansilae. Aibu kada sangona ingitaropadagi ai damanigi kai paule rezano kari hare jano khalaga sangsile. Isanna ai hek sangpaga aigi khut pairaga aigi kada pusale. Phamungda ibani ma phamthai maduda man hai. Abe akhona damanida lana khambado loina lalame. Mathangsida ma kainopta haisage. Aina aigi mingsa damanina abe haina nungsina kobado aduna mihangin mafamdaso abi haina adum haizare. Masigi damakta mihamna ngapiyo.
Damanina nangonda gi lapthokibedo ataygi oiramdre moigi mungdo natay yam sade aduga moigi mapasu yu yam thaaga karansu yam tabazatni adudi aisu khange ichan Damanina aingonda wamta lote ado moigi mamada som mapani yu ngausilaga otpi banai bi batoba aduga masanabi manano pasingsu ningthina mai tamba phangdaba saninga leitaba sidagi ma nupi theroi mana nupi thidabi masanupi mama manapasingdo nungaina thamgena wakhando sapnungna lepo orame maso nanga pa phona dabagi yugasu yamna thae sa hai mana nangsa mangonda ledi nungaiba phangoi wani hainasu khanbasu male Damani gi wari singse taraga aina dum hena nungaite abe ai isan gi wari se tarabada Damani bu hena nungsibe helakhe aina isanda Damani ga aiga pa phona naba nangnamta senbiyo mana khalido yamna lale ai adugumba karimta khanba leite chap manai aigi nungsibadi mana phajana ubidre ado isan ai maga amta unaraga maga phajana wari sananinge mana mama masan manaunupa nungai hane habado ai ado ai supame nangnamta maga wari sananaba sinbiyo haba matamda isanso hoi hagena harame ai demo haraujaroi mana ibu nusibiri aina de aibu pamdabage aibu nusidabage mana atopa nupi koibage aibu pamdaba oramni khalubada aranba wakhan orame aiga pa bhaunadabada maswai habada taba matamda aisu yam haraujake nungai tabaso phauki adubuma amutang de aiga pa bhaunase wari sanase habada yarakani haina khalubani adubu yade harena isana tame masidagi ai leitabam khangdre amutang oraso maga wari sanaraga ai magi wakhan kakthoklage khanki Damani gi manakta khangnaba mi lebra somthiga pamatamda isangi mamanabi amagi mayumga khara naknarame masidagi paphonaraga ai chatle nupi dudaso wari bomba ikaki hundoklaga li mamanabi duna madi Damani hoiga kyalondinaraga wari sanade ado ai imanabi ama thagena mamanabi ama thakre adubo aisula ai habage Damanina asapo kaleraga pire saminauna adubo unase habado madudi yaraktre masidege aiso chatlagena khale kapning basu phawe nupi amasina moi thongalomda koirega chalase hai adubo ainade talena hajabane mana namdana chalosena habadage moiromda koithoga chatle adugade laina sanba hagedra ma mamanaba singa punna thonganda lerame aisu ma lebeda ure unaba ma phangdraso maga thengnabasida ayam haraujake pasu yam pakhatle mamanaba ataidudi khangdaba zatni adubu Damanina aigi mangda tawge habagi matagom surup ka thakchilaga kaisu khandabi aduma leithokre masidege aisu ikaibu kaibo isa nungaitabaga adum maisa luktharaga chatle asumna aina asuk nungsiba mana aibu mirarapa matawsida ai tanana mangonda amu hana pau phawra haina khalle imanabi singi mamangdaso yamna ikaijai aina koitan tanaraga khangnabai maongda tawre masidege ai warasu wana magi wakhan kaukthokna bohonare ai yamna waki magi wakhan kaukthokna bohonabada asumna aina magi wakhan khara kaukthokpa ngamapa matamsida nongma aigi basaugi masanupi aigi na isena moigi lai harabada lairoida yengbala o habadage isan gaiga satle matamsida lai harapamda Damani ga igase amu thengne ai mabu ubada yamna pakhatle kari maramgi no khangde adubu made ai la ai habada khangkibadagi mamanaba singa chathoga laikre matamsida isana nang leramo ai Damani na khalisa karino amta hangugena hogalaga moigi manakta sakre mana sakibado aidi isada pakhatbaga ikaibaga pulapunsile maisha laithoga dumlai amongso thamoida haraujai isona sambiradi maga amta unaraga ai wari sage mana khalido ai phajana hagena khalle asuna khanduna leringai matamduda isansa yam sauna sange mana miraktuda sangbada Damani do adum lotkhre mamanaba singdunaso mangonda yenga noksaleena sauraga thole Damani gi buksensa
Masiso angakpani. Mana aise kari oina khalabano khangde. Ma ai kainaba habdo taake. Hojite aiso ahum suba khangnaba ma ka chele luhonge. Isa ani sure. Ma adu phaba phana kuina nupi thite haina pautai. Adubo ma hoje nupi ama sele luhong daurena isana engonda tamae. Hojite aiso aigi isaga ipuroibaga nusinana leiminarage. Aduga magiso anoba punsi lambiduda nungaina leijarasanu haina khalle. Aduba ai tasena mabudi aduma warawe. Matamduda aina wakhibado ngasisu kaudri. Aina monda warakhibado atagisu nate. Mana phanayam laptokningba leirabaso aingonda wahai amatang haibibasu yai. Aina mabu unanaba kyarak chenjakhiba wasakhiba punamakto mana khangbiraga aingonda mage aningba apamado kharata oraso phongdokpiramba yai. Adudi natana nungsiba ama kainabagi adu wana leiringe matamduda mana aibo nungsiba amuk tambiramaga kaisu leitana mana aibo hundoga thambirame. Masi khaluba mikupta ai mabu haujisu warawi waraudabsu ngamde. Matang asida wari asi mayamda tahansaba lojare. Mayamna channel asibu nungsibiduna like share amadi subscribe tawbiyu. Aroibada mayam punapu ikoknono khurumjari.